अहमदंगसिगी मरोइबा पाउ पिजरी नोने डिस्ट्रिक्ट तंगसिसु मखाताना कांगलुफनेगी उंखटनबा थौदोक्ता युम 13 मई चाख्रे लियांगमई मिचम तरुक की जस्टिस पीगदबने हाइना कांतो सावल लई मखोंगदा खोंजंग संगसिनख्रे UCM की कुनमंगा सुबह मपोक कुमोन थौरम पांथोख्रे येलहोमी फुरु मसेल की मरकता नुंगाइरोइदबा वाफम हाइरोइदबने हाइना UCM की YK धिरेना हाइख्रे अमदी इंडिया लाइंगाकना सथरकलिबा प्रोक्सी वार लोइसिनबा मियाम पुनः खोलाव लौमिनबा लेप याद्री हाइना अमुकोगी प्रेसिडेंट एस संजोयना हाइख्रे खुरुमजरी ISTV पाउ मिरेंग ताबिरिबा पुनमकपु तरामनोक चोरेंग असिगी मरुइबा पाउसिंग मियामदा पिजरी नोने डिस्ट्रिक्ट ngasisu मखाताना कांगलुफ अनेगी उंखटनबा थौदोक्ता युम 13 मई चाख्रे ngasi nungthil chawrakna pungmari makhai muktaबा दुवाइदा नुंगबा पुलिस स्टेशन की मनुंग चनबा सियानपाट नगा विलेज की मी लेनद्रबा युम 13 लोम कुकी मिलिटेंट सिंगना मई थादोख्रे सही सिगी मे 13 लैलोन वाइफाई खुलदगी खोंसा खुलगे नगा तरुक कुकी मिलिटेंट सिंगना फाजिन खिबगी थौदोक्तगी सियानपाट नगा विलेज असी युम 13 मुक तंग लै ताबा अपिकपा नगा खुल ओइबना खुंजा सिंग मफम अदुदा लैब किबदगी युम थादोक्तुना साफगदबा मफमदा लैनख्रबने हाइरे ngasi मई थाखिबा युम सिंग अदु मी लैनद्रबा युम ngaktani हाइरे निंगसिंग याई ngarang नोने डिस्ट्रिक्ट की मनुंग चनबा लैकोट कुकी विलेज की युम अयाम्बा मसक खंगदबा सिंगना मई थारंबगी थौदोक लैख्रबनी लियांगमई मिचम तरुक फारबा मतुंगदा तमथिना हाटखिबगा मरी लेनना मिहार असिगी जस्टिस फंग्रिबा फावबा संगसिलकपा इंटर डिस्ट्रिक्ट इकोनॉमिक ब्लॉकेट कांतो सबल लै मखोंगदेसु मफुंग फाना संगसिले लंबीदा लाकपा गाड़ी मचा यावना खुदिंगमा खामदुना चेक तौबगा लोइनना नोमदा चंगबा पोलम सिंग यावना पोलम खुदिंगमा हेना पुरंबा सिंग लौथहोबगी थबक मफुंग फाना चथखि खोंजंग संगसिनबदा सरुक याखिबी रूट कौबी अमना मिहार असिगी मतंगदना नाथैदुना थमलगा कुकी सिंगना ngarangsu कंगला तोंबी तमना थोमजिननबा ड्रामा कया सथरकली मसदा सिक्योरिटी फोर्सिंग अमदे लैंगाक के माइकेदगी इंटर डिस्ट्रिक्ट इकोनॉमिक ब्लॉकेट सथरिबासी हंदोकननबा कन्ना होनरे सथरिबा खोंजंग असि फागी नते मिहार असिगी जस्टिस फंग्रिबा फावबा हनबा लैतना इंटर डिस्ट्रिक्ट इकोनॉमिक ब्लॉकेट की खोंजंग मपुंग फाना संगसिनखिगनी हाइखि ngarang so kangla tongbi da lae kangla tongbi gi nam dilong ge tu thugai rani na moi order thokpada army miam tore ngasi su moi kuki sing na drama tawri si yengoba aduga army sing na noi blockade tu thado haira e adudi akhoi na tawri si phagi roba akhoi na tawri se akhoi gi mi gi justice phangdri phawa akhoi di blockade cha thagani e adudu han na pione justice phangadi akhoi blockade tu thado ke hairi ne government no amata su mi nen changdri hojik phawa adudu han na pithora kuki so waram bai su yae adudi mathang da next step ta la oba step to han ba to next to haiba अमरोमदा ngarang numidang lei makhongda leiba kuki singna hidak langthak yaung chana thangnaba polam sing fangdabagi mayokta kanto sabal romda rally checkani haibagi wahauda security singna thingduna chadhan khidraba matung ngasi yoklei makhong army camp manungda leiba KV school gi mairoi sing changhan khidre thongdok adu thokpadagi kanto sabal da masing yamlaba miyam tholaktuna irang thoke tawrure adubu lei makhong army camp tagi army officer sing laktuna mafam aduda mairoi singi mama mapa amadi kanto sabal gi miyoi sing yauduna mifam mama पांथोखे मिफमदुदा सरुक याखिबी महिरोय अमगे अपोकपी अमना महिमसिंग तंबददी थोकलिबा इरांग असिना अकायबा पिहनिंगदे अदुबु ngasi पांथोकलिबा मिफमसिदा महिरोय सिंग हायेंगदगे अहनबा सिक्योरिटी पीदुना पामदबा थौदोक सिंग थोकलोय हायबगी थाजबा पीरे हायरे ngasi nongalakpada leimkhong ke school da angang si school thabane pung 8:34 sai da angang sing jamata sangandare moina ex serviceman colony gi golai army school haijanba mamale adugi haijabam sida kuki nupi mayam thoga angang se amata sangandana school gi gari khatana tana khoi gi civil gi mi lakpasu changbasu amata yadana loina thinge moina ms ki thabak chappa mi su thinge dedo army ga na hai phone je phaunare khoi moi manungi officer jiga ado moina hayen khoi je pau tabada khara thengna ta khre aduduna angang jing do khoi security pirake noi angang do hajik thagalo school class hongna ba na hai ada khoi na ngasi gi di situation je khara keno tawrabani na sar khoi thara roige hayeng dagi khoi gi security se matik jani pibio habada moina yare adudi noi hayeng dagi ta security pirage angang do kaim to so aloi haina moina risk pu bigani moina puni hairaga dum jasana gare
Ngasiyo kanto savalda naga amadi mafam aduda lairiba maitai singa pulaga pochai pusinba thingbagi khongjang sangsilingaida laimakhongda laiminaba kuki mamanabana khurkhuldagi yu lorunaba tharakwa BDF oiba ama volunteer singna farba matung sekmai police da sinakre hairi United Committee Manipur UCM gi kunmanga suba mapok kumon thauram pangthokre lamfelda laiba UCM gi office da committee asegi president na Firal Singkhalaba matung mapung oiba thauram palace compound laiba iboyai ma sumang lela sanglenda pangthoke thoramadu da UPF ki president N Rupachandra IFSA gi president M Bisesor Nivko gi president O Premjit Akomlu ki president S Sanjit amasung Pandam gi president Y Dilip Kumar na athoiba mithunglen oina sarugya ke thoramadu da Maraiba ki damak thawai thakraba thobu singi mafamda minute ani 2 minute left na ikai khumnaba utki UCM ge president YK Dhirena haukiba chahi English singani ga supna amada India laingak na Manipur ge apunba ge saktam amadi territorial integrity thugaina na ba lalung kaya satharaki ba aduda Manipur miyam ge mahut sinduna mayok nakhiba athauba sing aduna yatpi rambal liklam aduda UCM amadi Manipur miyam chatmina aduna Manipur ge apunba ge saktam ngasi fawba lengdana thamna ba honari masoi taba ge wakhalona Manipur kan ngamloi haiba wafam asi lamdam asida khundari ba kanglo furup khuding makna khanglaba wafam ne India na sanari ba lalong sing asi thengnasi harabadi yelho furup singi luchingba amade miyoi singna yelho mi furup masel gi marakta nungai naroi daba amade mairik pidagi maijawbi orakpa yaba wafam phongdok leidabani haiki Kundar ne minari wa furup cha sing daigina afil tawjaning badi aikoi furup masel gi marakta nungai naroi daba wafam sing yari ba makai Tambidaba, Ekoi, Nungsi Chana, Himinaba, Kaishunataba, Togdok Masa Masa, the Gay, Ekoi, Merik Pitigi, Majawi, Onaba, Karigumba, Purup Kangluba Matana, Madu Hona Bidana, Ekoi share, Puni Himinagadabani, Musung Puna Sakun Minagadabani, Haibagi, Wakal Sida, Mang Tarakanda, India Langana Sila Basumlaba, Laulam Nang Sing City, Ekoi, Naktok Panganaba, Ekoi, Purup Chap Kudimaki leadersing, community leadersing, Isilina Oxing, Wakal Taminaduna, Apunba Manipurni, Ay Manipurini, Haiba, Wakal Sida, Siena Tazamina Kanda, Sagatmina Honamina Si Habasing, United Committee Manipur, Maike Lepang Miam, the Pilto Zedi Habo, Punzitam Deraga. India lengak na satharakli ba proxy war loisinaba miyam puna kholau lawminaba lepayadri haina amuko gi president S Sanjoina sinduna kwakaithal akham laikai da amuko poirei lemarol amova kohar amadi MSF na sinduna pangthokiba wakat mifamda fongdokre India na semgat pa lanmi na terrorism gi thawong sathaduna micham miyam gi lanthum yum kai mai thabasi khudak telep kadabani miyam bo ake khang laitana ning tamna hinghalo haiba demand da fongkiba wakat mifamaduda saruk yakiba singna India gi security forcing laibagi mathau tadre lengak na micham miyam gi lanthum ngak pangamdre haina iba pleka sing siznaki Indiana Manipur loisina na ba kuki gi suda laiba amadi leitaba singda sel thadari Indiana satharakli balana si lefana na ba punna kholau kya laumina se haiki Premium the hygienic liberty Manipur se 1949 dagi ngasi phawda maigai khuding da ot laga nei ga namdaraga lakliba singa do nomogi mai senglak labanina aduna maram oikanda praja khudimangna nupa nupi khaidra iho tominra se akoi gi sahi lising kaya gi itihas ase government india semba natte aduna miyam punamakchu hauna boleitana haina boleitana ngasi ebnu mistagi de akoi akan movement sathalasi su obni nanchu da Kulai Kayampi, training Kayapi, Pasha Camp Tade, Lupa Lising Troto, salary Pidana, drone Pidana, Kuzu Kulai Pidana, Cheng Sak supply Todana, Adu Impart Manunda, cross Todana, airport Podo Pudana, pick up Todana, drop Todana, Tauriban Actane, Maduna Masidi, government Indiana Sanaba, proxy war, Manunga Labang Actanina, government Indiagi, Hagaliba Manga Ase, Tutipumatam or not Regati, a quick Kunayasi Kanbungam. Justice for 6 sons of Kobru United Committee ga khusam naduna tongan balaikai gi maira paibi singa khusam naduna lailon wifi cookie khuldagi faaduna hat kraba naga taruki achumba wild view haiduna wakat mi from sing fongkre lamlongai yai fa thodang nupiluf ka khusam naduna mantripuki lamlongai community hall da wakat mi from fongke luang sangbom apunba maira paibi luf ka khusam naduna sinduna luang sangbom mamang laikai da wakat mi from fongke koirengai kaithel mongjam koirengai kaboikol Kaikol Posangbom Kuno Nilakuthi Lamkai Amadi Nilakuthi Uran Mapalgi Maira Paivi Singna Saruk Yaduna Koirengai Kaitel Community Hall da wakat mi from Fomki Khabam Lamkai Tumbrei Thong Khabam
Achan Bigai, Hangang Chingbagi, Mara Pibisina, Saruk Yaduna, Kabam Lamkaida, Wakan Mifam Funky, Life from Kuno, Maning Lekai, Mara Fibi, Lufna Sinduna, Life from Kuno, Maning Lekai Community Holder, Wakan Mifam Funky, Wakan Mifam Singaduda, Naga Taruk, Hatkiva Singh Farga Chairak Piu, Suspension of Operation Su Agreement Lauto, KNF Pibu Terrorist Organization Oina Lauto, Nemsa Kibgenbu Deputy Chief Minister gi from the Lauto, Illegal Village Sing Takto, Hive Demand Sing Tamki. Wakan me from Singaduda, Saruk Yakiba Singna, Naga Taruk Mihatin Hat Pada Chenaba Sing, Ngasi Fauba Faba Ngamdaba, Lengaki Aswanbani, Maraleva Sing Faraga, Atubada, Cherak Pidrabadi Micham Miam Kaidonunda, Apian Oiroi Haiki. ओइरगा मी अमगी लिसा सजत नतबा मोंग द मी अमबु हेक्ता मतु मतु कअगा हाटपा हुजिक पनिशमेंट पीदना मागी तौभम थोकपदो तौदना हुजि गवर्नमेंट न तुमिना लैबा हाइबसे ममा मोइन खोइ खांगबा ngamde कुकी टेररिस्ट मियाम से मोइ से कैनिबल्स ने कैनिबल्स मयाम गवर्नमेंट से करी की दमक त मोइ से पुथोक्तब नोबा इंडिया गवर्नमेंट सुप चाउना लैरि से करी की दमक त मोइ पुथोकपा ngamदब नोबा ऑनरेबल सेम खेमचान से रिम समाना कुकी की लीडर अशोक सिंधु पुदना लाइंगे मणिपुर की एयरपोर्ट सिदैदा कुकी सिंग लोइना लाउ नोइ की दंग सिक्योरिटी पीनी हाइदना हाइलबा वाफम असि जो अखोइ याजनिंगदे कुकी बुना सवलगा अखोइ नगा अमदी मैतै बुदी हंथन येंबगी मियंग असे असि थादोक पियु मसिना करिगुमा थादोक तब तारगदी अखोइ मणिपुर दा लैरिबा अखोइ की मैरा पाबी इमा इबेन मयाम पुना मक्सिना हौरगदी मणिपुर से अखोइ की सिविल वार अमदी थोकनी हाइबसिमदी आई हाइजनिंगे अदुना करंबा गवर्नमेंट नो ngasi फावबा 49 days सुबदा हौजि फावबा मि हातबा पथोकबा ngamdabase Malem Getay Mafam Singh the Fangliba Advanced Robotic Surgery gi Khudong Chaba Siz Hospital da Tha Amagi Manungda Fanghalagani Haina Hospital asigi founder Amasong Managing Director Dr. K.S. Palina Fongdokre Wafam Siz Hospital gi SZ Auditorium da Pangthokpa Nimfu Mathoi Suba Siz Hospital gi Mapo Kumon Thoram da Dr. Palina Fongdokhebani Thauramga Mari Lenana Siz Privilege Card Chu Hogdoke 1985 ta Apikpa Clinic Ama Oina Lengkhat Khiba Hospital asina ngasi chahi Nimfuga Mathoi Health Care gi lamda thabak tawrpa ngamba asi miyam gi thajabana ngambani 2021 da Siz Medical College na North East India da ahanba private medical college oina hogdokhibaga loinana nursing college amasung paramedical institute su thamba ngamkhibada natana hospital asina miyoi lising ani hena thabak pire health care sakhot hananaba Honavagi Manung Chana Siz Hospital da Lying Balakpa Singda Siz Privilege Card Paiba Singda Lying Bada Ataba Mamalda Lying Bagi Kudong Chaba Piragani Haike Southeast Asia Amasung North East India gi Medical Tourism Hub ama ohenanaba pandam thambaka loinana Manipur gi irang leribasi fibam fagalakpa ngairi hairaduna Community Connection leinaba Hospital asida piriba servicing asi yariba makai hongna pinanabasu honagani haina Dr. Palina Makhataki Lepoletana healthcare je sakhona khona jari world gi atai mahunda advancement leibagumna khoi robotic surgery siam kuidana tha amagi manung da khoi eurobiya na lei lambi da taseng pandra leramni adu loina na operating microscope pulmonary laser khoi nung thugai bada sinai ba ha nei sida gi yamna powerful oiba juklai mayam su lakadori hari perform si region sida khoi medical tourism hub ama khoi mangla ande dum mangjari loina na facility leiraga di soidana lakani habusi thoida thajai manipur leiriba irang sina phagal taragadi mafam phaba from the dum lying ba like by si masana tam ana koi leptana Manipur si healthcare hub oina bakana hon jagani Manipur Youth League Mayolna Tarahumdoi Suba Manipur Legislative Assembly election asigamari lenana politics anoba langongi vote politics for national regeneration haina mingthon jaba mass awareness campaign hawdokrabagi ngasi miyamgi oiba mifamama uyal makalai kai gi uyal oriental club ki hold pangthoke mifama sida wanganglo ena Dr. Dhanabi Laishram social scientist Ajit Thangjam president uyal oriental club IS Vision president uyal youth library and information club uyal Awang Laikai Amasung Koijam Suresh President Mayolna Dice member Oiduna Lamdamadugi Maira Paibi UOC Amasung UYLICL Club Singa Kusam Naduna Pangthoke Dr. Dhanavir Laishramna Haukiba Mikhal Kayada Matam Sangna Afaba Achumba Mikhal Kanglon Ama Ohenba ngamdana lakhibana laiwa khunaya sida lisang sitna hiram kayada mangtharagli bani ngasi ekhoina mangda tariba amadi tungda lakadaba kaya se amatta oina wakal taminnaba amachangi miref amagi matik chaba matik magul yengbasu changi sangsiliba mayolgi campaign sida miyam hufna yausin biba mathau tai haiki
Wangangloi oina koijam Suresh President Mayolna aikoi mikaf thokpa matam thengmale mating leiba chawkhatpa nungai yaifaba khunai ama leiba ngamnanaba aphaba Maraivak nungsiba lairik laisu haiba mihut khalasi afaba miref thorokpa ngamnanaba aikoi mikhalgi matamda aikoi gi hak yolaroi haina wasaklasi aikoi amuk hanna niraga charagumsi chawkhalakpa amasung Sautharakpa habasi lamdam adugi tawriba politics khuto adugi makha pole politics na khunai asigi himai chumi politics na aikoi gi laivak lepi haiki Kumbong Kaithal gi nauna saba ima Kaithal set MLA Sapam Ranjana miyam da kushina kre Saukhat Thaurang Singh miyam gi yaifana bani dispute laitaba singde miyam gi yaifana bana tawgani haina MLA Sapam Ranjana Haikre Kumbong Bajar Welfare Committee na silaga Kumbong Kaithal gi nauna saba ima Kaithal set miyam da kusinabagi thauram Kumbong Kaithal da pangthokpa thoram da Konthauzam Assembly Constituency gi MLA Sapam Ranjan Singh Kumbong Bajar Welfare Committee gi President A Devadas Singh Committee asigi Chief Patron su oriba Lok Sabha gi MP oramba Dr. Thokcho Maine yauna masak naiba myoi singsu sarugya ke thoram aduga mari lenana MLA Sapam Ranjan Hai Kaithal asi chahi humfu humra helaba Kaithal amani lamdam ama chawkhatpada Kaithal da loriba daita asi yamna chawi Kumbong Kaithal asina koliba si mafam yamna yami hingbagi lambi pire miyam da hena Sathok Chachin da nungaina naba lambi semkre kharasu semli awatpana work program da hapaga leire Konthauzam Assembly Constituency da mamang tam dasu covid ki matam dasu chawkhat thaurangi thabak sothaba maning hanba yaroi haiduna thabak tauki handaki tam asidasu hanba leite Kumbong Community Health Center da Sariba Trauma Center tha khara asida saba loina naba honari Operation Theater amasung labor room yauna sana nabagi Central Government na ayaba piraga leire Fire Substation su saba hore paikaliba singasi miyam gini miyam gi nungaina nabani thabak tauzariba si miyam na hairakpa matung ina dispute latrabadi tauzabani miyam chawkhatna naba Semilon fagana naba tawfam thokpa tawgani haiki Kumbong CHC Community Health Center kise institution building ama trauma center tha amani ge manung sa kai loshil laga sanga ba ngamlu drai na engineers kun khara ga sai one happen sai han biram sigis da koi UTM hapta laga model labor room anang pokong ma hap daga duga dental block ama so hap yana na baida makta central government ki approval piraga leira bani sijo Lamdam asigi haurakliba naha singbu malem gi thakta information technology gi lamda losing fanghana ba pandam ga loina na samya computer class ki mashama ngasi sangai pro mamang laikai da hangdokre thauramasi da Republican Party of India RPI athawali gi National Secretary Maheswar Thongnaw jamna lep laitana honglakliba malem gi chawkhat lamjel kaya asigi marakta lamdam asigi naha singbu malem gi thakta pukhatna ba thanglakliba khongthang asi yamna thaganingai ni amade Laivasigi Miyamdagi Kakiba Tek Singna Miyamda Amukhana Central Sector Scheme Amadi Central Sponsor Scheme Oina Pitharakli Ba Tengbang Sing Ningthi Jana Khangba Amadi Scheme Sing Asigi Khudong Chaba Sing Laugadabani Haiki koi masin jing dana rakanda apaba thabokta maning leho base ko yam numai jade aduna energetic ori bana hasi ko ji bayam punja binaraga koi Manipur se mamang korap na bonar bada yam speedy recovery hai je kai na habde koi imalai ba yamna matik magul leira ba imalai ba ni aduna hadaki tawriba illegal immigrants lakba sigo man kitang molan ba singna koi khara kitang numai tawa oi bai wane aduna recovery tawna bonar yam speedy recovery ma tawbina ngasi nauna hangdokliba samya computer imphal gi director Udoy Chan Pukhrambam na 2013 dagi haurakkiba samyak IT solution ngasi fawada malem gi lebak manga da branch hangdokpa khaknatana lebak sigi state khudingmakta su branch sing hangduna IT gi lamda losing kaya piri National Skill Development Program National Skill Development Corporation Nelit Nescom amadi atai malem gi maming lairaba company kaya ga afaba mari thamduna Mafam asida piriba tongan ba course da mahi tamba loiraba naha singbu thabak fanghana nabasu honagani haiki Rajasri Vegasandra laikidabagi chaniga kungani pan subaning sing thauram Sri
Anu Mahaprabhu Soviet Samitina Sinduna Chahi Sigi October Nifan the Gitara Humdoi Faba West Bengal Genabadip District in Nadia da Pangtuk Lagani Haina Sevite Samitigi Chairman RK Tikendrajitna Fongdorakli Ngasi Pisum Singama Chamanakta Labor Organizing Committee Office da Paumi Singa Unaba Aduda Mahakna Makhatana Handaki Thoramasida Rajasuri Begasandragi Mafam da Haile Katuna Mahaki Matik Mayaida Sak Shonjaba Isai Jagoi Ras Amadi Makal Makakayagi Thorungo Loinana Numit Taruk Nichupna Pangtokani Loinana Sri Anu Mahaprabhu Ashi Nabadipta Rajasri na Matau Karamna Lehen Biramba Haibagi Matangda Akanaba Sefong Masu Puthokani Sefong Asigi Mari Lenaba Article Sing Kang Heraba Resource Scholar Singdagi Lauduna Hapchagani Manipura Thauramasibu Yawa Lakpa Singbu Sevite Samiti Amadi Organizing Committee na Laifamsu Shinjagani Nabadipta Rajasri Begasandrana Sri Anu Mahaprabhu gi Khobam Latpirambana ngasi fawba miyamna thawal fangjaba ngamba asina Manipur gi culture bu miramda sak takpada achoba thawdang lauri haiki Handaki Ajisiki Thoramachida Akana Japong Amusung Putonaba Honajeri Japong Asida Rajasina Mana Holopiramba Jogoi Rasa Sankiton Bung Masigi Maramsida Awareness Pubilaknavi Damak Manipurda Laiba Scholars Singi Mahundu Sebastian Magagi Amusung Agunagi Magitagi Article Yam Sangju Kadangursu Ibinaba Onain Committee Magagi Insinjari Hariba Functionasi Tang Nipandiga Horoga, Tai Towndoy, Nimtauni Chupna, Pangtok Diriva, Functioni. Bisnupur District Matangaraba Nupi Singi College Oriba S Kula Women's College Nambolgi Nifumanga Suba Foundation Degi Tauramase College Asigi Multipurpose Hall da Pangtokre Nifumanga Suba Foundation Degi Tauramadu da College Asigi Campus da Lairiba College Asibu Linkalamba Sanasam Kulagi Mitamda Laikatuna Ikai Kumnaba Utki Tauramadu da S Kula Women's College Nambolgi Hanagi GB President Mongjam Ivohol S Kula Women's College ki Principal Dr. RK Lokendra Amasung College Asigi Founder Member Singna Athoiba Mitung Sing Oina Sarugyakibaga Loinana Ngasigi Tauramadu da College Asigi Mahiroi Singna Cultural Program Kayamasu Utki Hana Oza Oiramba Dr. B. Sarachandra Yai School Assembly Constituency da Tarahumdoi Suba Manipur Legislative Assembly Mikalda Miref Oiragani Lautokre Yai School Assembly Constituency ki Manung Chanba Palace Compound ki Mahabali Maning da Laiba Mahaki Yumda Pangthokpa Thauramda Miref Oigadoriba Dr. B. Sarachandrana Yai School Assembly Constituency da Lairiba Chahi Taraga Nipan Dagina Kunga Manga Fawgi Mirolgi Laivak Tambangam Darba Oire, Mahima Singh Haizarabasu, Makoi Bulamzing, Nanabagi, Liklam, Sembinaba Laitabana, Kari Ogani Tambangam Dre, Chahi Kungamanga Dagina Hauraga, Chahi Yankai Faw with the Laibana, Sufam Nomfong Kangdaba, Kaknaunaba, Hingnanabagi Lambi Laitaba Oina Hingley. Laivaki issue Oirabasu issue Kuding politically decision Lauraga leadership Amagi Makada solution Purakadabani Adubu, Mapung Faba Bijan Yaudana, Tabak Tawudagi, Laika Tarakle, Maraivak Nungsiva Kangdaba Sing Ase, Society Asigi Oinade Yana Satiba, Singnaba Orakle, Makoina Makatana Laitarabadi, Tungi Punsi Kari Oigani, Tambangamloi Haiki. Lao Kong, popular government, almost leader Sille, Hana Hamu, the Hadana, me to Pizabanga government leader Puture. Obra force na can help Pigi, me some of Hazel, book Torum Dila, Home Minister, for Lion, Tado number, government. What is that? Mayam. Amagi Bitrangi Lang Mayam Sindo, Quaxac Sindo, Sato Piu, Loto Piu, Loison Bio, Exhaust on Bio, Paduga, Miami Mam Yama, Wareto, Wakal, Wana Kalaga, Isani government say, Isani Langak say, Isani Manipur can Gado say, Sarat Nate Hayawakan Kalaga, I Miam the request of the How's it Pogamartana and Revregama, luxury? Honglagli Bapunsigi Lambisida, Areba Zabaya Makai Sashinari. Adoni hidak lang thak kayam sadaba yarakte sasil liba singduna adom gi liver da kayam sokhali khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lagti khuding maksibu ngak thok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Leiren Dwellers na puthokchari Mega Monsoon Sales. Adongi imung manungi ahongbo mamalda sana lepangamnaba meshina saba sana kurimata supnatagi chada ama making charge kaktada lawiba yaragani. Maphamna Sega Road Thogdaba Boklaikai Imphal West.
मतम की नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक फहनबा ngamlaba Capidon cup syrup 100% herbal product ni lok khubad natana nak mahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break imatungda mayambam kahana taramnok chori loina makata ba pau pizari Bisnupur Forest Division nga sining thokong khakuna ward number 3 ning thokong khakuna mamang kaida Division and Forest Officer Bisnupur Waikom Roma bai gi mireng makada Division Forest Office Bisnupur amadi malem leima VLF ning thokong khakuna thinungai GP ga khusam naduna ban mahasaf thauram nga sei pangthokre upan bilising yankhei manga thana na ba pandam ga loina na sangsiliba thauram aduda khakuna mamang kai gi lambi paring amadi akoiba gi mafam singda uhei panba u lai satpa amadi manapung ba upan bilising mangarom thaki DFO Bisnupur W Romabai na mama amana macha yokpada loriba thodang adugumna upal ama hinghanba matamdashu angang ama senabagum senaba changi maramaduna nupi singna punsilaga semba village level federation ga khusham naduna thauramasi pangthokba hobuni haiki Kaibul Lamjau National Park na kon ba manung dalaiba jurisdiction gi oina ngasidagi hauna Deputy Chief Conservator of Forest Park and Sanctuary L Biramangol gi mireng makhada u charalising manga thana na ba pandamda Assistant Conservator of Forest Park and Sanctuary ning thogjam Praveerna lusingduna Wildlife Sanctuary ama wariba khongjang ngai ba chingdagi hogdokre Chingmai Upper Primary School gi oja amadi mahiroi kayaga loina na pangthokiba thoramaduda Range Forest Officer Valley Wildlife Range Kaibulamjau W Khelchandra amadi Range Forest Officer Range 2 Kaibulamjau Amom Romel aniga loinana atai Forest Department gi staff single loinana ohi panba u manapungba lei panba amadi oxygen marang kaina puthokpa ngamba u chara sing khongjai ngamba chingda thaki Range Forest Officer na u thabagi hainabida aduki matek Manipurda haukiba chahi khara sida lakle haiba yare adubu thakiba upal sing asi hinghananabagi thodang di irau longna dabagum tauri thariba upal sing asi hinganba ngamdrabadi upal masing yamna thare harbasu madugi mahai chabangam loi haiki Division and Forest Officer Thaubal Forest Division Dr. Laisangthem Jisiligi Mereng Makhada Range Forest Officer Kaksing Range Laishram Dinesh Singna Sinduna Humfutara Tare Suba Ban Mahotsav 2026 ki makha chatharakpa oina ngasi su sorada uchara kaya thakre uchara kaya marum thawa amasung yenthoki bagal loinana soragi local volunteer kaya su sharugyaki Aikhoina ngasi thariba uchara sing adu Mapung Faba Upal ama ohenanaba honaba mathau tai haina Deputy Commissioner Chandel Hemant Kumar na phongdokre Chandel Forest Division Sinduna ADC Chandel gi office complex amasung conference hall da pangthokpa humputara tare suba ban mahotsav 2026 gi tharamda athoiba mithung oina sarugyara duna wafamasi phongdokhibani ngasigi tharam adu da Division and Forest Officer Chandel Dr. N Munal Maitai Director Manipur Forest Training Institute Dr. Revika Soibam Chanu amasung Chief Executive Officer Autonomous District Council Chandel MD Firoz Khan su sharugyaki Hemant Kumar na makha taraduna umangkan bahayasi Forest Department khakta gi thodang nate masi lairiba aikhoi khudingba ki thodang lei ban mahotsav thoramasida aikhoi gi Chandel District ki forest pu ngaktuna thamnana ba Forest Department na u chara thaba yaba mafam khudingda u thanana ba aduga u pambi adu u oina charokna naba thodang su laukise masida district level officer singishu achoba thodang lei haike ngasigi thoramadu da Chandel district ki tongan ba department gi district level officer sing tongan ba CSO singilu sing ba sing amasung mahiroi kyana sarugyaduna ADC Chandel gi office complex ki akoibada u chara kayamarum thaki Green Brigade Foundation Manipur gi Nipan Subamapo Kumonga Loinana Iraicha Singidama Kathoklaba Igi Nymphomatho Amadi Nympphonithoi Suba Thauram Department of Transfusion Medicine RIMS Amadi Blood Center Zenims ta Numinini Chupna Pangthokre Ahanba Numita Zenims Blood Center da Voluntary Blood Donor Taragamapan Amadi RIMS ki Department of Transfusion Medicine da Taragumdoi Punna Kuntraga Mathoina Ipiraga Haudokiba Thauramasida Ayukta Uchara Kayamarum Thaki Nini Suba Numita Tobulda Pangthokiba Lotion bagi tharumda Tobul Gram Panchayat ke Administrative Committee ke Chairperson Thokchom Nanaubi DFO Bisnupur Waikom Romabai Lifesaver Manipur ke Managing Director Kongrai Latpam Padam Kumar Sharma Amadi Fibdo Manipur State Chapter ke President Moirangthem Premjit Nathoiba Mithunglen Singh oina sarugya ke tharamadu da
Green Brigade Manipuri Anauba voluntary blood donor ahumsu khudol port piduna ikai khumnab utki loinana chahi amasufna sathagadaba tha khudingi pigadaba 1 year monthly pension scheme amashu haudoke makha tarakpada tobul gi tongan tongan mafam singda thamgadaba plastic waste bank taraga taruksu yantoke Social Dramatic Union gi theater workshop cum production ngasi haudok pagal loinana Social Dramatic Union gi public community hall ama lakliba foundation day mangoinana khusin naragani haina IMC ward number 6 ki corporator Taurangbom Indrajit na thajaba pikre Chief Minister Artist Singi Tengbang Senba Chahi English Ngani Kungamanga Kungataruki Makada Uripok Achom Laikai the Laiba Social Dramatic Union gi office ta Sigi Kungani Pan Fau Pangtokadaba Theatre Workshop cum production asida Imphal Municipal Corporation Ward number 6 ki corporator Tarangbom Indrajit President ASDU Saikhom Birendra Kumar script writer Moirangthem Inau amasung Government Dance College ki principal Oramba State Academy awardee Ranjit Adhikari Mayumna Athoiba Mithung Singh Sarugyaki Tarangbom Indrajit Makhatana High Theatre Workshop cum production asina Anouba Amadi Hanagi artist singna hena Mimang Thokpa promotion Pibang Ngamba production Puthokpa Ngamnanabani Haiba Thajai like acidagi Maru Hunkiba Theatre Group Asigi Oiba Public Community Hall Taraga Manga Finance Commission give sent from Dagi Sananaba work program da Hablagalere Athubada Saba Horaga Union Asigi Foundation Day Mamangda Kusinanaba Honagani Haike Workshop Asida Imapiu Haina Mingtonba Ketrimum Someren Drogi Mayekta Es Prio Kantana Takpi Tambaba Production Amasu Puthokadauri Masih tempat ini je, ai sujud tauge, hai na ai kami memang pijar lagi. Ai ki pasal ini nanti tahu tu pergi tempat ini ni ki siapa je. Miam ki pasal ni, miam thakal liba, miam na boy, nispati ke ile ye orang. Atau ke cara bagi apa pasal siapa tu ke hai waktu tu naik pujar je. Miam boy ba, tu kau itu lego tu ba, lapir artist ni nasi warna masih skin atas ni atau pasal apa? Lapir ni writer ni aja na, warna masih skin suai tu ye, hai na atau ba, moi warna pau je pugisnu, message pugisnu hai waktu kita ingat pujar ni. Lamjing ba khangabok ni chalai ba aikhoi gi yumjau haina mingthon ba ahal singi laifam asidna PSC Wangjing Lamdinga khusam naduna nongmugi ba lemna laing bagi kem amanga se khangabok part 3 lamdai bungda laiba yumjau da pangthokre Chief Medical Officer Thobal gi mereng makha da pangthokpa lemna laing bagi kem aduda Dr Anina Miyoi Chanirom ana laing ki bagal loina mathau taba hidak langthak sing amadi blood test sing shu lemna fanghan ki Lamjing bagi founder Moirangthem Ingochana yumjau asida lairiba ahal singi apam bagi matung ina lemna laing bagi kem asi ahanba oina pangthokpani makhatana sosigumba kem asi tha amada ahumlak pangthoklagani loinana Lamjing bagi waithau da lairiba branch asidasu asigumba kem asi pangthoknana ba wakhal thamle haiki Hauzi Muksana bagi pawai khugi CNN Sports journalist Boya Ningthokjam dagi lovirasi Sahi termapun makhagi nupi gi ahanba T20 trophy gi ngasi sanaki mam matching da AKSDO khangabog amadi thau thamaiban mai pakre Manipur Cricket Association MNC gi meng makhada mamang tha gi tang kuntruk te gi nupi gi cricket team taran group ani thongna khaidaktuna thau ground thamaiban amadi khudaiba lampak tawthong da chathariba sahi termapun makhagi nupi gi ahanba T20 trophy gi ngasi khudaiban lampak tawthong na sanaki bam match da AKSDO khangabong na Young PG Union Cricket lalampung bu wicket ani da mai tiba pikibane match asida Young PG Union Cricket lalampung na tos ngamduna ahanba batting tawkibada apiba over kunda wicket nipan turaga run marfu mathoi lauki masigi paukhum da anisu batting tawkiba AKSDO khangabong na over taranipan ga ball amada wicket nipan khak turaga apiba target adu yawduna match asi mai pakibane Match asida AKSDO khangboki sanaroi henthoi sana takhelambam na wicket ani amadi run taret loduna player of the match ta khi thau ground thamaiban sanaki bam match na thau thamaiban na TCM DC thongjubu wicket taret ta maiti piki match asida thau thamaiban na tos ngamduna fielding khanki ahan batting tawkiba TCM DC thongjuna apibu over kunda wicket ani khak turaga run yankhai manga lauki masigi paukhumda aniswa batting tawkiba thau thamaiban na over mapan ga ball amada wicket ahum khak turaga apiba target adu yauduna match asi mai pakibane match asida thau thamipan gi sanaroi thoi bi ahong sangbamna over mari da maiden ani lauduna player of the match ta khi thamaipan kangkut team bi na wainam kangkut pu mai tiba biduna
tara taruk suba laijining tau ahlon likam no kang tournament ki semi final changkhrai Manipur kang association gi meng makhada lag thamai ban sinduna mamang thagi tang 32 degi kang khut 13 na group mari thongna khaidokuna laijining tau changnen thamai ban chathari ba tara taruk suba laijining tau ahlon likam no kang tournament ki ngasi sanakhi ba ani suba quarter final match da thangmai ban kang khut team B na oinam kang khut panjal tarahumdoi 13 da maiti ba piduna semi final changkhibane thangmai ban kang khut team B na ahan bhapta banjani balamadi ani suba hapta panjal manga kapki oinam kang khut na ahan bhapta panjal mari amadi ani suba hapta panjal taret kapki hayeng kangchang asida ahum suba quarter final match oina sagol bal kang khut amadi thangmai ban kang khut team A ga sanagane Makataba Sanabagi Pauda, Manipur State Kabaddi Association, Maskagi Mireng Makada, Standard Library Cum Youth Organization SLYO Tekcham Nasinduna, Ngasidagi Taubal District, Tekcham Maya Leka Community Hall da, Yankaini Toy Suba, Junior Boys Manipur Kabaddi Championship 2026 Hogdokre. Championship asi Manipur ki tongan mamafum dagi lakpa team taraga hundoina saruk yaduna thas ki tang manga fauba chathagadabani hairi. Kabaddi Championship Hogdokpo ki thoramaduda Khangabok Assembly Constituency ki MLA Okram Surjakumar, Maskagi President Ningthogjam Lokendro, YK College Wangjing ki Associate Professor Langpok Lakpam Sanahal, Manipur State Kabaddi Association ki Chairman A.Z. Hanagi Langthabal Jila, Langathil Jila Parishad Member Shoibam Kulavidu Amadi Actor Hamum Sadanandana Mathang Sidna Thoiba Mithung Tauramapu Amadi Akhanaba Mithung Sing Oina Sarugyaki Loisla Kudangasi Maroiba Pau Amuka Hanna Pizari None District Ngasi Sumakhatana Kangluf Anigi Unkanava Thogdokta Yum Tara Taret Mai Chakre Liangoi Micham Taruki Justice Pigadabane Haina Kanto Saval Lemakong the Kongjang Sangsin Kray. UCM gi kun mga suba mapokumon thauram pangthokre yelhomi furu masel gi marakta nungai roi da bawafam hai roi da bani haina UCM gi YK dhirena haikre. Amadi India lengakna satharakli ba proxy war loishinaba miyam punna khulao Kolau kaya lauminaba lepa yadri haina Amukogi President S. Sanjoyna haikre. Ngasigi wenadi Manipuri Pau matang sa loijare mireng tabi ba punamapo amukahanna kurumjari.